Ngasigi oiba tungan collection khara miyam da kudol tamjage border fencing amasung FMR gi matangda Naga Meehut chinga home ministry ga yanaba purakidre photo Phaoba Nam-Minarakhidre hairi Indo Myanmar ngam kai paringda chana lamba FMR chanan kidaba amasung sambal kajilakpabu yaningdaba phongdorok liba Naga furup ki mekaidagi UNC gi president luchingba furup asigi CSO singi Meehut chinga ngasai home ministry gi advisor North East AK Mistrana luchingba official singa New Delhi gi 15 pakcha leiba kunchuba Subramaniam Bharati Margatta wari sanabada nakal ani na yanaba waraisin purakpa ngamkidabada natana nakal ani gi Meehut ching Phaoba punna photo Nam-Minarakhidre haiba wafam asina ahan boina miyam da kudol tamjage amadi video asibu miyang tabiriba punamakpu taramna okchabaga loinana ikai khumna butjari agency gi pauna haibada hiramani asigi matangda nakal ani na yanaba purakpa ngamkide adubu Naga Meehut ching gi mekaidagi di ngamkhai paringda leiriba miyanga marup mapang oibagi mari sondanaba center na honagadabani amasung Naga furuki marakta thajanaba lehenanaba honagadabani haiba wafam phongdoraki hairi adubu nakal ani na wari sanabada yasinaba purakpa ngamkidabadagi Naga gi Meehut ching na matangi wari sanabagi tabakti Naga homeland paringda sambal khabagi tabak leplaba matungda chathagani haina phongdolamki hairi aduga yasinaba puraktabadagi Ningba Kaire Naga gi Meehut ching na makoina Manipurda yauraba matungda makoi gi demand ani asibu taksinba khongjang lauthoklaba yai hairi panba yabadi ngasi nakal ani na wari sanabada Manipur lengaki N Ashok Kumar commissioner homsu saruk yaki aduga home ministry gi mekaidagina AK Misra yauna official nipana saruk yaki hairi Makatana Kuki Nepali CSO singi mifam pangthokre hairi Kangpokpi district ki Langki Choi Khulda Kuki amasong Nepali Gorkha CSO singi luchingba singi mifam ama pangthoktuna purup anigi marakta lainarakpa mari hena chachilanba amasong ingtapa amadi amatta oiminabagi matangda yanaba purakre mifam adu Sadar Hillship Association na get together of Kuki Nepali Gorkha CSO leaders haibagi makhada sinbani hairi makha chatarakpada nungthil pausegi chifong ama oiriba pauzeldagi lokotchadaga tamjage indigenous peoples marakta anti Manipur oiraklabadi lebak miyam na ngakpi pamthokte hairi farmer training comes distribution gi tharom amanga se Laikot Village Sadar Hills Impal East pangthokre tharom aduda Justice Committee on Anglo-Manipuri War 1891 Martyrs and Freedom Fighter of Kangleipak ki chairman Joychandra Konthaujam Agriculture Department ki NFSNM gi nodal officer W Subhash Singha plant pathologist W Nupendra chief of Pizol Village M Angau Kharam amadi Chief of Laikot Village ki L Akub Komna Thoromaduda saruk yaki Thoronga mari lenana Joy Kumar Konthaujamna haikibada indigenous peoples marakta makatana anti Manipur oiraklabadi lebak miyam na ngakpipam thokte Manipur da thokliba lana se Manipur bu thugaige mangan gi haiba lani ima lebak kan gi hairagadi ekhoi yamna singbat tai thauna yamna phawat tai aranbada aranbani haibagi lengdaba thauna leiraba matamda ta ekhoi gi lebak Manipur kanba ngamgani madudi natadana masagi kanabada yumpham oiraga ima lebak yon amadi pangangda ngangba si tokpiro haiki maangna hai ngasi thokliba lana sida lana sigi maramda mamutta na khangdaba singna mapaldagi lakpa miyoi singda aranba yumpham oiraga report tawbadagi ngasi di malemgi phambak thakta lana onanaba machak oire maramaduna makatana authority na tabasingi report pibagi wakhalon thadokse Justice Committee gi chairman Jaychandrana makata ki India gi thawmi singa thorokpa lana maram oiraga iramdam ijati kanaba mitmai panglase lamdam asida lan lakpadagi Nomba kandabadagi nongmada changlakpa tata kaya chana taknaba pusilakliba se makatana changsalaktanaba Aikoi angamba thakta kanna honarase madu tawraba matamda India khangadabani Manipur gi miyamdi hawba yaba natte ngasidi malemgi inglaba mafam kayada potchai thaduna pothok kaya puthokli aduga saraba marbumi dasu potchai thaduna miyoiba ekogi chanaba pothok kaya puthokli Manipur dadi nongsu marang kaina taba sabasu ka hendaba amadi ingbasu ka hen ingdaba mafam asida ekogi pothok marang kaina puthoklaga chinjakta mipal tangdaba iramdam ama ohelase aikoina chinjakta mipal tangli basi lami sing amadi mari leinaba department ki asoiba oiramle masibu chumthoktuna mipal tangdaba iramdam ama sengbalase aikoi sudna nungainingba wadana paisa painingba wakhalon asi thadoklasi haiki agriculture department ka lami sing kucham naraga Manipur gi hanglaba lamang lau uba yadabam pham sing sagol hawai thankhre ngasi su lami amadi department ka kucham naraga awareness cum seed distribution pangthokli ngasi gi program aduda lau sangam humbudrada sagol hawai lemna pikhi lofam sing kubna
yengsilaba matungda fertilizer su lemna yanthokki hairi makatana aranba amasung samjin chajinbana pik thanba PUCL gi report reject tawre haiba kokomi gi ofam thamjige Manipur gi irangi maramda thijinaba People's Union for Civil Liberties PUCL na samkiba Independence People's Tribunal na tha asigi kunda fonglakkiba lamai chatruk hena panba report adu aranba amadi samjin chajinbana pik thanbada natana irang asida mitaibu lana paktolaga chinkuki narco terrorist singit tukhai tabagi manglan adubu maram chabugum puthorakpana maram oiraga report adu Manipur gi miyam amadi Coordination Committee on Manipur Integrity Kokomina reject tawri haina pawgi mifamda lauthokre ngasi lampelda leiba kokomi gi office da pangthokpa pawgi mifamda committee asigi convener khoraizam athawbana hai handak fonglak riba report ase Manipur da irang loisilaga tangdu leita ba hanchilakpada mateng pangbagi mahutta miyamna kharak kharak kaunaraklaba awa ana amadi miot minei adu amuk nahunana miyam da pisinduna inau nau irang thonana ba sinba report ni report asida atamdana samjin chajinba wafam kaya hapsinduna achumbabu lan uhonanaba amadi mitaibu hingcha yetambagi thongda amasong anti India oina uttuna kuki gi damak India amadi malengi miyamdagi mateng niba report amani haina lawi report asi tribunal gi report natte propaganda gi dokumeni report asi kuki narco terrorist singna thawaina neklaga poto alamba oiramba yabagi maram lai haiki report asida irang ase impal dagi mitai singna kuki singbu hana tanthorakpadagi Churachandpur amadi Kangpokpida khuthanbani haina phongdokli adubu atumba wafamdi Churachandpurda related pa yawkiba masing yamlaba miyamna turbung kangbai tamna laklaga michaigi yumsing maithaba haurakpani impal dadi matamaduda India gi vice president su thauram ama yawribaga loinana law and order gi pamdaba thaudok amata mamangda thokiba laite turbung kangbai da michaigi yummai thare haibagi pau viral oirakpadagi numida da khakta impal da horakpani haiba asigi record amadi kudam sangdam leiribo wafamni loinana report asida high court of Manipur na pikhiba order amasu palli court na pikriba order aduna mitaibu ST oina ohenana ba recommend tawkiba natte masigi matangda hanagi chief justice na kayarak anna phongdokhiba laikre report asigi lamai kungani thoida de facto ethnic partition haiba headline ki makada Manipur asi hanana khaidokna raga leiba male haina malem amadi India gi miyamda phonana ba honor loinana poppy cultivation gi matangda lakpa matamda generalize tokthokuna Naga su mitei su poppy tabagi tabakta yawi haiduna kuki na paksana thariba sing asibu kupsinana ba honarakpasu uba phangi Manipur da poppy thaba se chada mogdadagi na mogdra mangati kuki taba mapam singda thabani haiba se NAB amadi atai lengaki agency singi report ta mayek singna yauduna leiribani amaromda report ase arambai tingol amadi mitei lipun hariba luk anisi budi yamna toina panbat thengnai aduga cookie singi oiba ITLF code 2 cookie NP amadi cookie jo council na chingba sing kanthokuna thamnaba report asina hotnai haibaga loinana khulai paibat chin cookie narco terrorist singi matangda su kadisu panbat thengna di haiki athawona makata na hai jeribamta angang yauna miyai taru miyati na hat kibagi matang Indian Army gi camp tagi Kamal Babu mang kibagi matang amasong linthoi ngambi amadi Hemajit thiba khangdana leiriba tawdok singi matangda report asida wafam amata panbat thengna de loinana report asigi lamai yankai ga nipanda mitei amadi Indian anigi marakta leiriba mari ase yamna chayanaba oina uhalli aduga kuki gidi mamangai tigi hauna India gi movement singda saruk yaraki haiduna aranba kaya hapsinduna miyambu lana punaba honarakle haiki Indian Army gi officer parke pita khwaidagi masing yambada Manipur oidi hairaduna masisu mitei officer na ayamani loinana malemgi thakta sanaba madi art and culture yauna hiram kayada mitei macha singna India gi mingchat puduna laglibani haiki handakta da satakiba operation sindurda mitei macha amasu laikidrabani amadi Afghanistan da su mitei macha officer na matau pangthokpada thawai katkiba laikrabani asigumba achumba sing lotchilaga mitei bu anti India oina utnaba report asina honari hairaduna PUCL ase cookie singi sympathize tawba group amani haiba se report asina takle haiki report asibu mapung phana amasung marik chumna nainaba kokomina public review ama silagani loinana maduda phanglakpa sing aduga loinana aranba sing macha khaina putoktuna PUCL da open letter ama tharagani amadi legal action lokhatna ba honaragani haina su paumi sing da phongdokhi makatana Prime Minister Narendra Modi Lakadra Lakloidra governor na preside tawduna Raj Bhavan da security gi phibam review tawkhre tha sigi taraga mapanda governor Ajay Kumar Balana Churachandpur district ta chattuna turbung da hangba prefabricated resettlement camp amada
changduna IDP singa unaba amasung crash center ama sangarambada natana handak chahigi NEET exam da mai paklaklaba ani yauna relief camp tagi mai tamla khiba mithoi mehelaba mairi sing okpa khongsat ki mangoinana numit adugi ayukta district aduda thungbaga Churachandpur gi lamkagi yang tamda leiba Peace Ground yauna public ground anigi phibam yangsin khiba amasung helipad ki phibam su yangsin khibana mathang thada Prime Minister Narendra Modi soidana laklaba yai haibagi wafam leirakpaga iroinana ngasi nungthil governor na chair lauduna Raj Bhavan da awangba thakki security gi phibam review tawba mifam ama pangthokre Pause mana pangba pauna haibada ngasigi mifam adu nungthil pung mari helakpadagi hauraga yachangma pa Phaoba chathaki mifam asida Chief Secretary DGP amasong security advisor su saruk yaki hairi mifam asi governor na ngarang Kohima gi Raj Bhavan da Nagaland gi kunganithai suba governor oina su thabak punabagi dama wasak lauraba matung ngasi nimit yungba matung da Imphal da halaklaba matung ikan kanadana pangthokhi bani hairi adumoinama ngasigi security review gi mifam asida kari karamba security ga mari leinaba hiramda putoktuna khanakibagi haiba khangba ngamdrabasu Prime Minister Narendra Modi lakpagi mangoinana Home Ministry gi mekaidagi Manipur da oheningdaba law and order gi phibum gi matangda khanaba oigani thajanari panbayabadi Ministry of Home Affairs ki Union State Minister Bandi Chandre Kumar su thasigi Kunginipan da Imphal da lakani haibagi official oiba wafamama Home Ministry gi mekaidagi Manipur lengakta khangalakpa laikhrabani adumoinama governor na Churachandpur da public ground ani amasong helipad ki phibam haktenana yingsinkrabasu Prime Minister lakani haibagi official oiba wafamdi haujik pawbagi oina laitribani hairi nakalamaromda Prime Minister Manipur da lakani hainariba asi thajaba wali haiba Megachandra gi wafam nungthil pawse gi chefongama oiriba oil katidagi video asigi aroibo oina lokotcharaga thamjagi September thada Prime Minister Narendra Modi Manipur da lakpa yai haina ngangnariba asi thajaba wali haina Manipur Pradesh Congress Committee ki President Kaisam Megachandra Phongdokre Indian National Congress ki grassroots volunteer organization ama oiriba Seba Dal Linkalamba Dr. N.S. Hardika Laikidaba chahi yankai surakpagi ningsing thoramda mangna wapamase phongdokkibani MPCC amadi Manipur Pradesh Mahila Seba Dal na sinduna ngasi Congress Bhavan da pangthokpa thoram aduda Manipur Mahila Seba Dal gi President Lerik Yekpam Joymala amadi MPCC gi thaupuba kayasu saruk yaki Sajiwa Relief Camp ta leiba IDP ama handak suicide tawduna sikhibagi matangda Kaisam Megachandra na hai Manipur da ingtappa phibam hanjilakle haina Union Home Minister Amit Shah na phongdokliba si aranbo famni haujiksu miyoi kaya marum irang asigi chaitheng phangli Tongan ba relief camp da changjapam lauduna leiriba miyoi sing mayumda hanjinba ngamdri December tha fawbagi manungda IDP sing masa gi mayumda hanjilanaba honagani haibagi thausil khumang choksinba ude People's Union for Civil Liberties ki report ta michang mikhai naiba wafam phongdorakpagi matangda Congress Party gi mekaidagi irang asik nakalamana hawi natraga haudi haiba wafam phongdokpa leite adumoinamak BJP lengangna irang asi loishingadabani hairi